ngasi thokhiba tongan toma thaudo wathok amasum phongkhiba tongan tongan manipuri sifong singdigi maru oibe I pausing khongatcharaga manipur top channel gi maikai digi myam da share tawji anbada yamna mak nuaitaba amasum laibak thiba pawamana Khetrigao Kendra gi ex MLA thangjam Nandakishore Elias Tayai COVID-19 maram oiduna sija hospital ngasi laikhidri haina pawamana makhatana phongdorakli amasum atopatendak pawamana mo Trinamool Congress ki Supremo Mamta Banerjee West Bengal ki Minister ahumlak suboina ngasi wasak laukre hensu source mana makhatana phongdorakli makhasa tharakpoina myam ngasi laibak sigoi COVID-19 update myam khangminasi haukiba pungkun ga marida apunba miyoi lak ahumga lising marfuga nithoiga sahumga taraga manga inaunoba miyoi sing COVID-19 positive oiduna haukiba pungkun ga marida laiba asitana hanki amasum miyoi lising ahumga satret ka marfuna pungkun ga mari asida COVID-19 positive oiduna lehen kidre hainasu health ministry degi thadorakpa data amanasu uli amasum miyoi lak ahumga lising kuntraga nipanga samriga kuntraga mapana pungkun ga mari asida naba pharakpadigi recover tawkhre hainasu pawshna makhatana phongdorakli makhasa tharakpoina atopa pawamanamu Khetrigao PIC thong hanglamdabada pena khidre COVID-19 gi laisat marasida miyamna masa kanjanaba vaccine kapa lakpada Khetrigao Urban Primary Health Center PIC thong hanglamdabadigi miyam pena khidre haina Society of Young Minds for Socio-Economic Development Khetrigao gi Publicity Secretary na thadorakpa serol amana phongdorakli amasum serol asina makhatana phongdorakibada PIC asida sai nipuga manga amasum masigi mathakta leiba miyoising vaccine kapagi thabak sathaduna lakhibani adomainama ngasi maram amata khanganba tawdana amadi mangjonuna notice thoktana thong londuna lairamki lainga ki suti nataba numit asida center asi thong hanglamdabana mausagum vaccine kapnanaba lakpasingda sauna khudongsa daba thonkhre hairi laisat asina maram oiraga Greater Impala Cantonment Zone laukthokuna athingba kya thamkhre maduna maram oiraga ana layengi damak sathok sasin tawbada khudongsa daba kya su mayuknari bani Center asi thong hangdriba sina miyamda kangaunaba ama ohele hanagum center asi mathau tawhanbiyo OPD su hanagum hangbiyu haina appeal tawrakli haina paushna makhatari makhasa tharakpoina to palebak thiba pawamana Nagaland African swine flu sandorakle section na ba khangankhre Nagaland gi Phek district ki deputy commissioner na Phek amasum Kefir district African swine flu sandorakle haina miyamda khangankhre amasum maram masina miyamna section na lainab amadi maram zadana yumda loiba ok amasum lamlaki ok siraklabadi sip veterinary officer Phek ki office ta khangalakna ba haikre amasum miyam amasum ok loiriba miyoisingna laina asi makhatana sandorakpadagi thingna basu khangankre laina asi haujuk phawbi oina vaccine natragana treatment ama phawba ngamdabana maram oiraga kai hena section nabagi tangai fadaba lei hainasu palli amasum laina asi thingnanabagi dama containment surveillance amasum biosecurity gi thabak thoram sing khaktana ngamgani hairi Deputy Commissioner na Village Council Public Ok loiriba lawmi singna ok sirakpa natragana narakpa yaurabadi Veterinary Health Center singda athubada report tawnabu sukhan khre hairi African swine flu asidagi ngakthoknabagi dama Chief Veterinary Officer na hakthengna monitor tawgadabani hainasu paushna makhatana phongdorakli makhasa tharakpoina to papawamnam Pakistan gi bus accident da taraga manga siri kuntraga manga hena sokre Khongjel yang na thorakpa passenger bus ama Pakistan gi Punjab province ta leiba khong amada tasinbada bus aduru tonglakpa miyoi taraga manga laikatnaba ngamdana laikhidre aduga kuntraga manga henbana aso apan mayokna khre hairi amasum Pakistan police na phongdorakhibagi matung ina laibak thiba lambi gi accident adu Attock district ki manungsana leiba Hassan Abdul area gi motorway amada ngasi thokibani Lahore gi Fiber Pakatunkhwa province ki Maldan tamna lakhiba bus adugi driver na atopana kandagi Khongjel yang na tharakpa car amaga thengai nagi tawudigi thaidok naba ohotnabada laibak thiba thaudo adu mayokna khibani amasum rescue team singna asiba madi asokpa miyoi singdu manak nakba hospital amada pukhatkhi hairi amasum special assistant to prime minister amasum human resource development minister Saget Zulfikar Abbas Bukhari na phongdokhibada
ngasi accident adu khwaidagi laibak thiba thaudok singi manungda amani haikibaga loinana thaudo adu mayok nakiba victim singda piba yaba tengbang punamak pinaba civil administration direction piki amasum Pakistan gi tongan ba mafam singda lambi gi khudong thiba kaya mayok naduna lairi lambi gi phibam phataba madi gari thawda section dabagi thawong singna achauba lambi gi khudong thiba sing yamna toina mayok naribani haidi sikhiba miyoi taraga manga adu gi manungda kharadi hospital yaurak matung da lambi da siraga purak pani haina hospital adugi doctor singna sulak thoki adu mem pausu luslak poina Myanmar ge ba update mem na pizage Myanmar da military lenga ki mayokti ihau sangsilanglingai gi Bago region da lawmaker yauna manga sikre Democratic Mikhalna Khankiba Nobel Peace Prize Phangkhrabi Aung San Suu Kyi na lusingba National League for Democracy NLD gi lengakpo nampu da thugai khiba February amagi military coup adugi mayokta miyam gi akanba yaningdaba ihok sangsilanglingai da Bago region gi Pias Township ta ngarang ningthokaba numita safu kalaba pokhaiba amada Aung San Suu Kyi gi party gi Mikhalda khalakhiba lawmaker amasum military lengak yaningdaba gi Senthora police ahum yauna miyoi manga sikre haina mafamdugi likhul singna phongdokre Aung San Suu Kyi party oiriba National League for Democracy digi regional MP ama oiriba Catwin Halaing amasum police officer ahumna GOK village track ta leiba yum amada lotuna lairingaida numidang wairam pung mangarum tabada pokhai rakhibani haina mafamdugi likhul singna Myanmar nauda haiki amasum haksang singadu lakhot khiba mafam dugi miyoinadi yum adugi mapu adusu pokhai badudu sikhiba sing adugi manungda yaukre aduga military laingakpu yaningdaba amasum yaningdana senthora khiba police officer amasu aruba phibam da sokhi amasum maki makhut animak tatkre amasum mahak Pias hospital layeng sathari haina miyoi aduna su makha takhi kari karam tauna pokhai badu tholakhibano haibadu khangmangamdri adubo madu parcel bomb ama oiramba yai haina khanari aihakna khangba phawbadadi makoina package ama hek hangdok lubaga pokhai rakhibani haina masak maming taktana wangang lakhiba mafamdugi miyoi amana haiki democracy niyam kanglon matungina laibak ki miyamna bot thadanaduna khankiba miyam gi government adu military na tanthokuna February amadagi Myanmar gi lengak sakti paisin khiba adugi matungdagi hairiba lawmaker amasum police officer sing adu khongang adugi manungda lotuna lairakibani amasum pokhai khiba adugi matung thunamak lanmi sing amasum police pik thana tonglakpa truck sing khongang aduda thonglakhi Myanmar now na haujuk pokhai khiba amasum si khiba police defector sing adugi maramda pau khomjili haikenasu Pau sina makhatana sa phongdorakli amasum haujikta tholakpa notification ama mayamna hapsaramgi Manipur University Kanchipur Imphal notification ngasi tang manga me English nganiga kunga mathoi ngasi tholakhibani haujik pangkoi koidri mayam notification se phangjaba mayamna share tawjaramgi haujik makhoigi emergency meeting ama dins committee na ngasi me gi tang manga English nganiga kunga mathoi de pangthokre amasum makhoigi university gi exam khudima postpone tawre atopa notice ama thok triba phaba postpone tawrani haibesini myam adukana makhoigi summer vacations university sigi oina lakliba me gi tang 10 dagi horaga june gi tang 8 phaba oiragani hainasu professor W Sanbabu Singh register no khuyek piduna thadorakpa sigi notification asinasu makha tana su phongdorak adu me hojiko inadi pawsi matang sa lusinjarage adu chungsoi soidana Manipur gi COVID-19 ga update मैम हजिक पीजरगनी सी वीडियो हेक थगप लोर मतुंगदा पुंखाय मुपु मुलरकान कानरकान मैम अब पीजरके मैम ता खुमजिनजरी दुगा पाथोक्सकिबला सोखिबला लानखिब क्या यावसि मैम ngakpigani दुगा मैम gi wakalonsu comment thambirama kana share tawbiramo haina Manipur top channel gi mekedi gi मैम हाइजरी adu hojik oinadi matang sa kainarsi and thank you